ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ, ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ-ꯂꯤꯔꯤ ꯁꯤꯠꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯁꯤ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯈꯔ ꯍꯧꯅꯗꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅ ꯁꯤꯡꯖꯨ ꯆꯥꯗꯨꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯈꯔ ꯍꯦꯟꯕꯤ ꯇꯝꯐꯥ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯍꯤꯁꯦ ꯑꯉꯥꯡꯁꯨ ꯑꯣꯏꯔꯛꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩꯗꯤ ꯂꯩꯁꯥꯗꯨꯅ ꯀꯨꯏꯅ ꯂꯩꯔꯔꯣꯏ꯫ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯌꯥꯝꯅ ꯐꯩ, ꯑꯗꯨꯅ ꯑꯩ ꯅꯨꯄꯥꯁꯤꯗ ꯌꯨꯝ ꯄꯥꯜꯂꯒꯦ, ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯂꯩꯁꯅꯥ ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯖꯔꯦ ꯏꯕꯦꯝꯃ, ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯐꯪꯉꯤꯗꯤ ꯍꯥꯏꯅꯤꯡꯗꯦ, ꯑꯗꯨꯒ ꯑꯐꯕꯔꯣꯝꯗ ꯑꯃꯨꯛ ꯍꯥꯏꯖꯕ ꯁꯥꯔꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯆꯩꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ, ꯅꯠꯇ꯭ꯔꯣ ꯏꯇꯥ ꯃꯌꯥꯝ? ꯑꯩꯅ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯣ? ꯋꯥ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯋꯥ ꯋꯥ ꯂꯥꯎꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯕꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯈꯖꯤꯛ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕ ꯑꯃ ꯑꯣꯏꯕꯅ ꯁꯥꯎꯕꯗꯤ ꯍꯦꯛ ꯉꯝꯗꯦ, ꯏꯀꯥꯏ ꯅꯨꯡꯁꯤ ꯈꯔ ꯍꯦꯛ ꯌꯥꯅꯖꯩ꯫ ꯇꯝꯐꯥ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯧꯔꯛꯄ ꯃꯆꯥ ꯑꯃ ꯑꯣꯏꯕꯅ ꯈꯔ ꯅꯥꯄꯜ ꯀꯥꯕ ꯃꯁꯥꯗꯒꯤ ꯈꯟꯕ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯅꯥ ꯑꯁꯤꯅ ꯋꯥꯅ ꯍꯧꯔꯛꯄ ꯃꯆꯥ ꯑꯃ ꯑꯣꯏꯕꯅ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯑꯃꯒꯤ ꯑꯥꯔꯊ ꯐꯖꯅ ꯈꯪꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯇꯥꯏꯌꯣꯟꯅꯕ ꯍꯥꯏꯕꯗꯨꯅꯤ, ꯑꯗꯨꯕꯨ ꯀꯔꯝꯅꯅꯣ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯩ, ꯂꯣꯏꯅꯩ ꯃꯈꯣꯏ ꯑꯅꯤꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯨ ꯇꯥꯔꯒ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯇꯞꯅ꯫ ꯌꯥꯔꯦ, ꯈꯪꯖꯔꯦ, ꯅꯈꯣꯏꯅꯤꯃꯛ ꯑꯩꯅ ꯂꯣꯏ ꯅꯒꯨꯜ ꯈꯪꯉꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯅꯨꯡꯁꯤꯅꯗꯕ ꯁꯥꯔꯅꯨ꯫ ꯅꯣꯏꯒꯤ ꯅꯨꯄꯥ ꯂꯩꯔꯦꯅ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯈꯔ ꯈꯜꯂꯣ꯫ ꯅꯣꯏꯅꯤꯈꯛ ꯂꯩꯍꯧꯔꯒꯦꯔꯣ? ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ? ꯃꯌꯥꯝꯗꯣ ꯑꯃꯨꯛꯁꯨ ꯋꯥ ꯋꯥ ꯅꯣꯛꯅꯩ꯫ ꯑꯁꯨꯝ ꯇꯧꯅ ꯁꯤꯡꯖꯨ ꯑꯗꯨꯕు ꯏꯪꯅ ꯇꯞꯅ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯃꯇꯝ ꯑꯗꯨꯅ ꯆꯠꯈꯤꯕꯅ ꯃꯍꯩ ꯌꯨꯝꯂꯣꯝꯗ ꯍꯟꯅꯈꯤ꯫ ꯑꯋꯥꯕ ꯈꯨꯗꯤꯡ ꯂꯣꯠꯁꯤꯟꯗꯨꯅ ꯆꯠꯄ ꯃꯤꯑꯣꯏꯕꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯂꯣꯏꯅ ꯇꯤꯟꯅꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯦꯛ ꯂꯣꯠꯁꯤꯟꯕ ꯉꯝꯕ ꯑꯩꯈꯣꯏꯅꯤ꯫ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯗ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯌꯨ ꯉꯥꯎꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯗꯨ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯕꯅ ꯇꯧꯔꯝꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯍꯦꯛ ꯌꯥꯅꯩ, ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ꯫ ꯑꯗꯨꯅ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ꯫ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯄꯤꯁꯛ ꯑꯗꯨꯅ ꯍꯥꯏꯔꯤ, ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯃꯣꯏ ꯃꯄꯥꯅ ꯇꯧꯔꯤꯕꯗꯣ ꯅꯆꯥ ꯑꯁꯤ ꯃꯤꯃꯥꯡꯗ ꯏꯀꯥꯏꯔꯝꯒꯅꯤ, ꯑꯗꯨꯅ ꯌꯨ ꯊꯛꯄꯗꯣ ꯂꯦꯞꯄꯨ ꯍꯥꯏꯕꯅꯤ꯫ ꯌꯨꯝꯁꯤꯒꯤ ꯃꯇꯦꯡ, ꯌꯨꯝꯁꯦ ꯃꯣꯏ ꯃꯄꯥꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯈꯤꯇꯪ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯅꯤꯁꯥꯗꯨ ꯉꯥꯎꯔꯕ ꯀꯧꯕꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯅꯪ ꯀꯩ ꯈꯪꯒꯦ? ꯑꯩꯅ ꯌꯨ ꯊꯛꯄꯁꯤꯗ ꯅꯪꯅ ꯁꯣꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯊꯛꯆꯕꯅꯤ, ꯃꯁꯤꯗ ꯌꯦꯡꯁꯤꯟꯕꯒꯤ ꯀꯔꯤ ꯑꯥꯔꯊ? ꯑꯗꯨꯒ ꯅꯨꯄꯤ ꯁꯤ ꯑꯃꯁꯨ ꯇꯥꯎ, ꯈꯪꯂꯕ꯭ꯔꯥ? ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯊꯛꯇꯅ ꯊꯕꯛ ꯁꯨꯗꯅ ꯂꯩꯔꯤꯕꯁꯦ ꯏꯆꯥ ꯆꯥꯎꯔꯛꯄꯒꯤ, ꯈꯪꯉꯤꯗꯅ꯫ ꯃꯣꯏꯅ ꯆꯥꯎꯔꯛꯂꯒ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯗꯣꯏꯅꯣ? ꯃꯣꯏ ꯄꯣꯛꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯅꯣꯗ ꯃꯣꯏ ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯗꯤ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡ ꯃꯣꯏ ꯃꯄꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯈꯟꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯀꯔꯝꯅ ꯍꯦꯟꯅ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ, ꯂꯩꯀꯥꯏ ꯑꯃ ꯁꯦꯝꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯏꯆꯥꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥꯒꯤ ꯃꯇꯦꯡ ꯍꯦꯟꯅ ꯇꯧꯁꯤꯟꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯗꯨꯕꯨ ꯇꯥꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯠꯊꯣꯛꯇꯦ꯫ ꯋꯥꯍꯩ ꯑꯃ ꯍꯥꯏꯗ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯁꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤ꯫ ꯃꯄꯥ ꯑꯗꯨꯅ ꯎꯗ꯭ꯔꯕꯁꯨ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯆꯪꯈꯤꯕꯗꯨ ꯎꯔꯒ ꯃꯇꯣꯝꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯆꯔꯝꯃꯤ꯫ ꯃꯄꯥ ꯑꯉꯥꯎꯕꯗꯨꯗꯤ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯇꯥꯗ ꯃꯥꯒꯤ ꯊꯣꯛꯄ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯁꯛ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯂꯩꯁꯅꯥꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯃꯃꯥ ꯄꯤꯁꯛ ꯑꯗꯨ ꯃꯁꯥꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯏꯕꯦꯝꯃ? ꯃꯃꯥꯗ ꯍꯟꯅ ꯌꯦꯡꯗ ꯍꯪꯂꯤꯕ ꯃꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯃꯗꯤ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯁ꯭ꯋꯥꯏ ꯂꯝꯄꯥꯛ ꯑꯗꯨꯗ ꯆꯠꯂꯨꯕꯅꯤ, ꯏꯇꯥ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯄꯨꯟꯁꯦꯅ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ ꯃꯃꯥꯗꯨ ꯃꯆꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯇꯥꯔꯒ꯫ ꯆꯠꯀꯗꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ, ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯗꯨꯅ ꯂꯩꯕ ꯍꯧꯅꯗꯦ, ꯃꯤꯔꯛ ꯈꯔ ꯇꯤꯟꯗꯧꯅꯤ,
ꯃꯤꯔꯛ ꯊꯣꯛꯄ ꯇꯝꯗ꯭ꯔꯕꯗꯤ ꯏꯇꯣꯝꯇ ꯌꯨꯝꯗ ꯄꯪꯂꯩ ꯂꯩꯔꯕꯗꯤ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟ ꯇꯥꯕ ꯍꯥꯏꯗꯨ ꯑꯣꯏꯗꯧꯔꯤꯕ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯍꯥꯏꯌꯨꯅꯦ ꯏꯁꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯔꯤꯒꯤꯅꯣ ꯏꯁꯥꯅ ꯑꯗꯨꯛ ꯍꯥꯏꯉꯝ ꯇꯧꯉꯝꯗ꯭ꯔꯤꯕꯗꯨꯕꯣ ꯅꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯑꯗꯨꯝꯅ ꯇꯧꯔꯤꯗꯨꯅꯗꯤ ꯃꯤꯅꯗꯤ ꯏꯁꯥꯕꯨ ꯀꯔꯤꯅꯦꯅ ꯈꯜꯂꯝꯒꯅꯤ ꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯃꯤ ꯉꯝꯕ ꯇꯝꯃꯨꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯁꯦꯠꯇꯅ ꯆꯥꯟꯅꯔꯕ ꯃꯇꯝꯅꯤ ꯍꯣꯏ ꯏꯃꯥ ꯅꯆꯥꯏ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣ ꯏꯃꯥ ꯅꯪ ꯑꯩꯈꯣꯏ ꯄꯥꯕꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕ ꯋꯥ ꯀꯟꯅ ꯉꯥꯡꯕꯗꯣ ꯇꯧꯔꯅꯨꯕ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯇꯣꯝꯇꯃꯨꯛ ꯋꯥꯈꯜ ꯇꯥꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯁꯤ ꯏꯃꯥꯅ ꯆꯩꯔꯕꯁꯨ ꯃꯥꯗꯤ ꯇꯥꯗꯦ ꯃꯤ ꯃꯃꯥꯡꯗ ꯂꯩꯀꯥꯏ ꯈꯨꯝꯃꯩ ꯑꯣꯏꯗꯨꯅ ꯇꯣꯛꯏ ꯃꯗꯨ ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯕ ꯃꯤꯃꯥꯡ ꯊꯣꯛꯄ ꯑꯩ ꯏꯀꯥꯏꯖꯩ ꯏꯁꯥꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯄꯥ ꯑꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯅꯗ꯭ꯔꯕꯗꯤ ꯌꯥꯗꯦꯅꯦ ꯍꯦꯛꯇꯤ ꯍꯦꯟꯖꯤꯟ ꯑꯗꯨꯕꯨ ꯏꯁꯥꯅ ꯍꯥꯏꯕ ꯏꯃꯥ ꯇꯥꯔꯒꯦ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯅꯄꯥꯗ ꯆꯩꯕ ꯉꯥꯡꯕ ꯇꯧꯔꯔꯣꯏ ꯑꯗꯨ ꯂꯥꯛ ꯊꯕꯛ ꯏꯪꯈꯥꯡ ꯑꯇꯩ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯂꯣꯏꯁꯤꯟꯅꯕ ꯑꯃꯨꯛꯇ ꯇꯧꯔꯁꯤ ꯃꯇꯝꯁꯦ ꯍꯦꯛꯇ ꯈꯪꯍꯧꯔꯣꯏꯅꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯃꯍꯩ ꯍꯣꯠꯅꯈꯤ ꯁꯣꯝꯗꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯅꯤ ꯈꯪꯗ꯭ꯔꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯕꯤ ꯇꯝꯐꯥꯗꯨ ꯈꯔ ꯈꯖꯤꯛ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯍꯦꯟꯃꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯊꯕꯂꯩ ꯑꯗꯨ ꯄ꯭ꯔꯞ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯕ ꯅꯠꯇꯦ ꯅꯪꯅ ꯕꯦꯝꯃ ꯅꯪꯕꯨ ꯍꯌꯦꯡ ꯅꯌꯨꯝꯗ ꯀꯩ ꯄꯥꯜꯂꯕ ꯃꯇꯝꯗ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯏꯃꯥꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯔꯦ ꯊꯨꯝꯄꯥꯛ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯄꯥꯝꯗ ꯍꯜꯂꯛꯄ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯪꯕు ꯅꯨꯡꯉꯥꯏꯅ ꯊꯝꯂꯨꯕꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕꯁꯦ ꯃꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦ ꯃꯃꯥꯒꯤ ꯋꯥ ꯑꯗꯣ ꯑꯗꯨꯅ ꯇꯝꯐꯥ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯥꯅ ꯉꯝꯅꯕ ꯈꯨꯝꯃꯤ ꯑꯁ ꯀꯩ ꯀꯥꯟꯅꯒꯦ ꯏꯃꯥꯅꯗꯨꯕꯨ ꯑꯩꯉꯣꯟꯗ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯩꯗꯤ ꯇꯥꯅꯤꯡꯕ ꯀꯌꯥ ꯑꯣꯏꯗꯦꯕꯣ ꯏꯃꯥ ꯉꯁꯥꯏꯁꯨ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯉꯝꯅꯕ ꯂꯣꯏꯅ ꯇꯧꯒꯅꯤ ꯌꯨꯝꯁꯤꯗ ꯂꯩꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗꯤ ꯈꯔ ꯈꯖꯤꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯏꯗꯅ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯂꯩꯕꯅꯤ ꯏꯃꯥ ꯍꯥꯏꯌꯨ ꯅꯆꯥ ꯑꯩꯉꯣꯟꯗ ꯏꯃꯥꯅ ꯄꯦꯟꯅꯕ ꯀꯔꯤ ꯇꯧ ꯍꯥꯏꯕꯒꯦ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟꯅꯁꯦ ꯏꯕꯦꯝꯃ ꯅꯪ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯗꯅ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯗ꯭ꯔꯤꯉꯩ ꯅꯌꯨꯝ ꯑꯁꯤꯗꯒꯤ ꯇꯧꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯇꯧꯁꯤꯜꯂꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯌꯦꯡ ꯈꯖꯤꯛꯇꯗ ꯅꯪꯕꯨ ꯃꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯦ ꯍꯥꯏꯈꯤꯕꯗꯣ ꯏꯃꯥꯗꯤ ꯄꯥꯝꯗꯦ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡꯗꯣ ꯂꯧꯑꯣ ꯍꯥꯏꯕ ꯍꯣꯏ ꯃꯤꯃ ꯅꯆꯥꯏ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡ ꯑꯩꯁꯨ ꯃꯇꯥꯡ ꯃꯇꯝ ꯌꯦꯡꯗꯨꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯀꯩꯗꯧꯒꯦ ꯌꯨꯝꯁꯤꯗ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯔ ꯑꯗꯨꯛ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯤ ꯋꯥꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯄꯥ ꯆꯥꯎꯔꯦꯜ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩ ꯍꯥꯏꯅꯔꯤꯕꯅꯣ ꯅꯣꯏ ꯅꯃꯥꯅ ꯆꯥꯛ ꯉꯁꯥꯏꯗꯒꯤ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯀꯥꯎꯕ ꯃꯈꯩ ꯃꯄꯨꯔꯣꯏꯕꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯊꯕꯂꯩ ꯑꯗꯨ ꯇꯞꯅ ꯈꯨꯝꯃꯤ ꯑꯣ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯆꯩꯔꯝꯂꯤꯕ ꯑꯩꯈꯣꯏꯅ ꯀꯦꯅ ꯃꯧꯅ ꯊꯝꯂꯨꯕꯒꯤ ꯃꯍꯩ ꯐꯪꯉꯤ ꯍꯌꯦꯡꯋꯥꯏ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯆꯟꯅꯗꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯅꯨꯡꯁꯤ ꯃꯤꯆꯩ ꯆꯩꯗꯨꯅ ꯏꯆꯥꯕꯨ ꯋꯥꯔꯛꯂꯝꯂꯤꯕꯅꯤ ꯃꯣꯏ ꯃꯄꯥ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯛ ꯆꯥꯔꯒ ꯂꯥꯛꯑꯣ ꯑꯩ ꯋꯥ ꯑꯝꯇ ꯁꯤꯟꯅꯒꯦ ꯅꯃꯥꯅ ꯆꯥꯗꯣ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯈꯔ ꯂꯩꯔꯛꯄꯅꯤ ꯑꯁꯤ ꯊꯣꯡꯁꯤ ꯑꯗꯨꯒ ꯑꯃꯅꯅꯦ ꯏꯆꯥ ꯂꯩꯁꯅꯥꯗ ꯑꯃ ꯄꯤꯔꯨꯁꯨ ꯏꯆꯥꯗꯨ ꯉꯥ ꯆꯥꯅꯤꯡꯂꯝꯒꯅꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯜ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯋꯥꯗꯨꯗ ꯀꯩꯁꯨ ꯍꯦꯟꯅ ꯄꯨꯛꯆꯦꯜ ꯄꯤꯛꯁꯤꯟꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯂꯩꯁꯅꯥꯁꯤ ꯃꯈꯣꯏꯅ ꯃꯤꯁꯥꯒꯨꯝꯅ ꯈꯟꯕ ꯂꯩꯇꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯅꯤ ꯇꯝꯐꯥꯗꯨꯅꯁꯨ ꯃꯇꯥ ꯂꯩꯁꯅꯥ ꯑꯁꯤꯕꯨꯗꯤ ꯂꯨꯅ ꯆꯥꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯄꯦꯟꯖꯕ ꯑꯣꯏꯗꯨꯅ ꯑꯗꯨꯗꯤ ꯄꯥꯕ ꯑꯩꯒ ꯅꯪꯒ ꯑꯣꯏꯅ ꯆꯠꯁꯤ ꯄ꯭ꯔꯞ ꯃꯣꯏꯒꯤꯗꯤ ꯆꯥꯛ ꯌꯥꯝ ꯉꯟꯅ ꯆꯥꯕꯅꯦꯕ ꯍꯩ ꯌꯥꯗꯦ ꯏꯃꯥꯒ ꯆꯠꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯕꯨꯡ ꯊꯕꯛ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯈꯔ ꯊꯦꯡꯉꯁꯨ ꯌꯥꯏ ꯃꯣꯏ ꯃꯄꯥ ꯉꯥꯗꯨ ꯑꯩꯈꯣꯏ ꯊꯤꯜꯂꯨꯔꯒꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯗꯕꯗꯨꯅ ꯃꯣꯏ ꯃꯄꯥꯅ ꯈꯔ ꯁꯦꯝ ꯁꯥꯕꯤꯔꯝ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯧꯅꯗꯨꯅ ꯂꯩꯁꯅꯥ ꯍꯣꯏꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯃꯇꯥꯡ ꯆꯥꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯝꯗꯦ ꯄꯤꯁꯛ ꯑꯗꯨ ꯇꯔꯥꯝ ꯊꯕꯂꯩ ꯑꯗꯨꯕꯨ ꯎꯕꯗ ꯀꯧꯁꯤꯟꯗꯨꯅ ꯐꯤꯗꯥ ꯑꯃ ꯊꯥꯗꯨꯅ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯍꯔꯥꯎꯅ ꯋꯥꯔꯤ ꯇꯧꯕ ꯑꯣꯏꯔꯝꯗꯦ ꯄꯤꯁꯛ ꯑꯗꯨ ꯀꯞꯂꯨꯕ ꯑꯣꯏꯔꯝ ꯃꯥꯜꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯄꯣꯝ ꯄꯣꯝꯕ ꯇꯧꯐꯝ ꯈꯪꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯕꯂꯩ ꯑꯗꯨꯅ ꯅꯁꯥ ꯉꯝꯗꯕꯒ ꯃꯥꯜꯂꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯨ ꯄꯤꯁꯛ ꯀꯔꯤꯒꯤꯅꯣ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯛ ꯃꯛꯂꯤꯕꯗꯨꯕꯣ
ꯄꯤꯁꯛꯇꯨ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩ, ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯞꯄ, ꯅꯣꯡꯃꯇ ꯍꯔꯥꯎꯕ ꯉꯝꯗ꯭ꯔꯕ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ, ꯌꯦꯡꯉꯣ, ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯔꯤꯕꯁꯤ ꯃꯥꯗꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯗꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯣ꯫ ꯊꯥꯕꯂꯩ ꯑꯗꯨ ꯄꯤꯁꯛ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯤ꯫ ꯌꯨꯝꯒꯤ ꯑꯋꯥꯕ ꯃꯔꯛꯇ ꯅꯨꯄꯥ ꯐꯠꯇꯕꯒꯤ ꯋꯥꯕꯁꯤꯁꯨ ꯃꯈꯜ ꯑꯃꯅꯤ, ꯑꯗꯨꯅ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯣꯟꯊꯔꯤꯕ ꯄꯤꯁꯛꯀꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯇꯞꯅ ꯊꯦꯝꯃꯤ꯫ ꯋꯥꯗꯨꯅꯇ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯁꯦ, ꯀꯩꯁꯨ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯨꯅꯨ, ꯍꯣꯠꯅꯕꯗ ꯀꯜꯂꯒ ꯂꯣꯏꯔꯦꯁꯦ꯫ ꯇꯝꯐꯥꯒꯤ ꯃꯄꯥꯅ ꯉꯥ ꯂꯩꯔꯛꯄꯗꯨꯗ ꯏꯆꯥ ꯂꯩꯁꯅꯥꯒꯤ ꯄꯤꯔꯨꯆꯣ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯁꯦ, ꯉꯥ ꯃꯆꯥꯁꯤ ꯃꯍꯥꯎꯕ ꯍꯥꯎꯇꯕ ꯍꯦꯛ ꯆꯥꯃꯤꯟꯅꯔꯣ, ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯄꯨꯟꯅ꯫ ꯀꯩꯁꯨ ꯍꯦꯛ ꯈꯜꯂꯨꯅꯨꯀꯣ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯀꯔꯤꯕꯨ ꯊꯣꯛꯇꯣꯏꯅꯣ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯔꯛꯂꯦ ꯄꯨꯟꯁꯤꯁꯦ꯫ ꯏꯆꯥ ꯑꯁꯤꯃ ꯂꯩꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯕ ꯌꯥꯏ꯫ ꯏꯆꯥꯒꯤ ꯑꯁꯥꯗ ꯍꯤꯡꯂꯤꯕꯁꯤ꯫ ꯍꯩ, ꯈꯜꯍꯩꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯅꯗꯦ꯫ ꯅꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯏꯌꯥꯅ ꯆꯥꯒꯗꯕꯗꯨ ꯐꯥꯎꯕ ꯆꯥꯗꯕ ꯃꯈꯩ ꯍꯤꯡꯂꯤꯕꯁꯦ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟꯗ ꯅꯠꯇ꯭ꯔꯣ? ꯇꯧꯅꯨ, ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯅꯤꯗꯨꯁꯨ ꯊꯣꯛꯂꯛꯇꯦ꯫ ꯃꯈꯣꯏꯕꯨ ꯎꯅꯔꯒꯗꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯕ, ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯅꯠꯇꯦ, ꯃꯣꯏꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯆꯠꯈꯤꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯍꯧꯔꯣꯏꯀꯣ, ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯦ꯫ ꯏꯆꯦꯒꯤꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯇꯥꯗꯍꯣꯏꯁꯨ ꯌꯥꯝꯅ ꯐꯩ, ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯐꯩ꯫ ꯑꯣ, ꯅꯨꯄꯤ ꯃꯆꯥꯁꯤꯅꯦ ꯈꯔ ꯉꯥꯡꯅꯕ ꯋꯥꯔꯤꯕ ꯍꯥꯏꯕꯕꯨ꯫ ꯃꯥꯇ ꯉꯥꯡꯅꯕꯗ ꯑꯩꯗꯤ ꯋꯥꯔꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯒꯅꯤ ꯈꯪꯗꯦ, ꯍꯦꯛ ꯍꯥꯏꯅꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯁꯥꯁꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ, ꯑꯗꯨꯅ ꯁꯠ ꯁꯠ ꯑꯩꯒꯤ ꯃꯇꯦꯡ ꯑꯗꯨ ꯇꯧꯔꯛꯑꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ, ꯃꯉꯣꯟꯗ ꯋꯥ ꯑꯍꯦꯟꯕ ꯑꯃ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ꯫ ꯁꯣꯝꯗꯅ ꯇꯝꯐꯥ ꯑꯃꯗꯤ ꯂꯩꯁꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤ ꯀꯥꯗꯨꯗ꯫ ꯑꯩꯗꯤ ꯁꯠ ꯁꯠ ꯍꯦꯛꯇ ꯆꯦꯜꯂꯒꯦ ꯁꯤꯅꯤ꯫ ꯀꯩꯗꯧꯅꯤ ꯏꯕꯦꯝꯃ, ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯋꯥꯅꯕꯅꯤ, ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯖꯧ ꯂꯩꯕꯁꯤꯗ ꯑꯩꯅ ꯍꯦꯛꯇ ꯉꯝꯗꯕ꯫ ꯇꯝꯐꯥ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯥꯏꯕꯅꯤ ꯋꯥꯗꯨꯗ ꯂꯩꯁꯅꯥ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯅꯪꯁꯨ ꯏꯕꯦꯝꯃ ꯈꯠꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ, ꯀꯔꯤꯒꯤꯕꯨ ꯈꯠꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯇꯧꯅꯨꯀꯣ, ꯃꯇꯝ ꯈꯔ ꯄꯨꯟꯅ ꯂꯩꯈꯤꯁꯤ꯫ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯏꯍꯥꯡꯒꯤ ꯈꯥꯡꯒꯅꯤ꯫ ꯅꯣꯏ ꯇꯥꯖꯧꯗꯣ ꯅꯨꯄꯤꯒ ꯊꯤꯈꯤꯁꯅꯨ ꯀꯩꯗꯧꯒꯦ? ꯑꯁ, ꯍꯌꯦꯡ ꯌꯨꯝꯗ ꯃꯧ ꯂꯥꯛꯄꯒ ꯑꯩꯒ ꯑꯣꯟꯁꯤꯟ ꯑꯣꯟꯁꯤꯟ ꯈꯠꯅꯧ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒ? ꯑꯗꯨꯅ ꯑꯩꯗꯤ ꯃꯍꯩ ꯀꯌꯥ ꯆꯥꯅꯔꯣꯏ꯫ ꯑꯩ ꯍꯥꯟꯅ ꯆꯠꯈꯤꯒꯦ ꯈꯜꯂꯤ ꯅꯨꯄꯤ꯫ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯊꯥꯕꯂꯩ ꯑꯗꯨꯅ ꯀꯟꯅ ꯀꯧꯔꯛꯄ꯫ ꯋꯥ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯀꯥꯗꯨꯗꯒꯤ ꯄꯨꯟꯅ ꯊꯣꯛꯂꯛꯏ꯫ ꯊꯥꯕꯂꯩꯗꯨ ꯂꯩꯁꯅꯥ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯥ ꯂꯩꯁꯅꯥ ꯍꯣꯏꯗꯤ ꯑꯩꯈꯣꯏꯗꯒ ꯅꯣꯡꯃꯇ ꯂꯥꯛꯇꯦ, ꯊꯕꯛ ꯏꯪꯈꯥꯡꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ꯫ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯍꯣꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯒ ꯇꯥꯗꯦ꯫ ꯃꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯄꯗꯨꯗ ꯇꯥꯅꯤꯡꯕ ꯑꯃ ꯑꯣꯏꯗ꯭ꯔꯗꯨꯅ ꯇꯝꯐꯥꯗꯨ ꯃꯃꯥꯒꯤ ꯈꯨꯗꯥꯡ ꯁꯠ ꯄꯥꯏ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯩꯕꯨ ꯌꯣꯟꯕꯗꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯇꯧꯔꯅꯨ, ꯂꯥꯛꯑꯣ ꯊꯦꯡꯉꯤ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯇꯧꯔꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯄꯤꯁꯛ ꯑꯗꯨ ꯃꯆꯥ ꯂꯩꯁꯅꯥ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯦꯡꯉꯣꯏ, ꯅꯇꯥ ꯇꯝꯐꯥꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯒꯤꯅꯦꯗꯅ ꯃꯇꯦꯡ ꯇꯧꯗꯨꯅꯇ ꯂꯥꯛꯂꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯇꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯊꯣꯛꯄ ꯌꯥꯗꯦ꯫ ꯍꯌꯦꯡ ꯅꯪꯅ ꯉꯝꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯌꯨ, ꯄꯨꯟꯁꯤꯒꯤ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯒꯅꯨꯀꯣ꯫ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯑꯐꯕ ꯋꯥ ꯑꯃ ꯑꯣꯏꯕꯅ ꯂꯩꯁꯅꯥꯗꯨ ꯇꯞꯅ ꯃꯉꯛ ꯅꯣꯝꯗꯨꯅ, ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯃꯇꯝ ꯆꯨꯞꯄꯗ ꯑꯩ ꯀꯥꯎꯖꯔꯣꯏ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯅꯕ ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯁꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯄꯥꯌꯨ ꯉꯥꯎꯕꯗꯨꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯀꯣꯏꯂꯥꯎ ꯑꯃꯨꯛ ꯂꯥꯎꯔꯛꯂꯅꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯨꯟꯅ ꯆꯪꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯑꯗꯨꯅ ꯈꯪꯍꯧꯗꯕꯅ ꯅꯣꯡꯃꯁꯤꯃꯗꯨꯃꯛ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ, ꯊꯪꯅꯕ ꯈꯨꯜꯂꯣꯝꯗꯅꯤ, ꯃꯇꯥꯎ ꯑꯅꯤꯗꯨ ꯊꯕꯛ ꯆꯠꯂꯝꯗꯥꯏꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯋꯥꯡꯂꯦꯝꯕ ꯑꯗꯨꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯃ ꯑꯗꯨꯅ ꯋꯥꯡꯂꯦꯝꯕꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯔꯤꯕ ꯂꯟꯊꯣꯏꯕꯗꯨꯕꯨ ꯌꯦꯡꯗꯨꯅ, ꯆꯥꯛ ꯑꯗꯣ ꯅꯕꯨꯛ ꯊꯟꯅ ꯆꯥꯎꯀꯣ, ꯍꯣꯔꯦꯟ ꯅꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯍꯜꯂꯛꯄꯗꯣ ꯌꯥꯝꯅ ꯊꯦꯡꯉꯤ꯫ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯗ꯭ꯔꯕꯗꯤ ꯅꯁꯥ ꯉꯝꯃꯣꯏ, ꯉꯝꯗ꯭ꯔꯕꯗꯤ ꯁꯦꯜ ꯑꯃꯨꯛ ꯍꯟꯅ ꯇꯤꯡꯕ ꯅꯠꯇꯅ
ꯑꯋꯥꯕꯗ ꯑꯋꯥꯕ ꯑꯃ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯚꯥꯞ ꯇꯥꯎꯀꯣ ꯂꯟꯊꯣꯏꯕꯁꯤ ꯋꯥꯡꯂꯦꯝꯕꯁꯤꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩ ꯂꯩ ꯃꯃꯥꯅꯁꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯌꯥꯝ ꯂꯨꯅ ꯆꯥꯅ ꯇꯧꯕꯤ ꯑꯗꯨꯒ ꯂꯟꯊꯣꯏꯕ ꯃꯥꯒꯤꯗꯤ ꯃꯃꯥ ミꯔꯣꯜ ꯇꯥꯗ꯭ꯔꯕꯤ ꯑꯃꯒ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯝꯃꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯂꯩꯃ ꯃꯉꯣꯟꯗꯒꯤ ꯐꯪꯕ ꯑꯣꯏꯕꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯅꯤꯛ ꯇꯅꯤꯛꯄ ꯑꯣꯏꯔꯤ ꯑꯗꯨꯅ ꯂꯟꯊꯣꯏꯕ ꯂꯩꯃꯗ ꯌꯦꯡꯅ ꯏꯃꯥꯅ ꯑꯩꯕꯨ ꯅꯆꯥꯒꯨꯝ ꯁꯦꯟꯅ ꯑꯃꯗꯤ ꯑꯩꯕꯨ ꯅꯆꯥ ꯑꯃꯒꯨꯝ ꯉꯥꯡꯕ ꯁꯛꯄ ꯇꯧꯕꯤꯕꯁꯤꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯑꯃ ꯑꯣꯏꯔꯔꯦ ꯏꯃꯥ ꯂꯟꯊꯣꯏꯕꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯈꯛ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯀꯞꯇꯧꯔꯦ ꯍꯥꯏꯕꯗꯨꯃ ꯇꯁꯦꯡꯅ ꯈꯪꯕ ꯑꯣꯏꯕꯅ ꯋꯥꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯍꯦꯛ ꯈꯜꯂꯨꯅꯨ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯂꯣꯏꯅ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ ꯑꯗꯨꯕꯨ ꯅꯣꯏ ꯑꯅꯤꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯒꯗꯤ ꯏꯃꯥꯗ ꯍꯥꯏ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯋꯥ ꯑꯩꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯈꯔ ꯐꯔꯤ ꯂꯟꯊꯣꯏꯕ ꯅꯪꯗꯤ ꯅꯨꯄꯤ ꯊꯤꯕ ꯆꯞ ꯆꯥꯔꯤ ꯅꯃꯥꯗꯣ ꯃꯤ ꯑꯃꯅ ꯁꯦꯟꯅꯔꯒꯗꯤ ꯐꯔꯤꯗꯣ ꯌꯨꯝꯗ ꯃꯧ ꯑꯃ ꯊꯝꯅꯕ ꯇꯧꯔꯣꯅꯦ ꯃꯃꯥꯒꯤ ꯋꯥ ꯑꯁꯤꯗ ꯋꯥꯡꯂꯦꯝꯕꯗꯨ ꯃꯇꯥꯎ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯨꯟꯅ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯌꯥꯝ ꯐꯕꯅꯤ ꯑꯗꯨ ꯑꯣꯏꯅ ꯏꯃꯥꯅ ꯈꯔ ꯆꯠꯇꯨꯅ ꯂꯨꯍꯣꯡꯅꯕ ꯋꯥꯗꯣ ꯍꯥꯏ ꯅꯠꯇ꯭ꯔꯗꯤ ꯁꯤ ꯂꯩꯔꯤ ꯃꯤꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯃꯁꯥꯅ ꯈꯪꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯗꯨꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯈꯔ ꯐꯒꯗꯕꯗꯣ ꯌꯦꯡꯗꯨꯅ ꯍꯣꯠꯅꯔꯣ ꯂꯟꯊꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕ ꯑꯃ ꯄꯣꯛꯆꯩ ꯃꯇꯥꯎ ꯑꯗꯨꯅ ꯃꯃꯥꯒꯨꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯈꯜꯂꯤ ꯃꯁꯥꯒꯤ ꯈꯔ ꯍꯥꯏꯉꯝꯇꯧ ꯉꯝꯗꯕ ꯀꯥꯎꯖꯟꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯂꯩꯃꯗꯨ ꯃꯁꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯂꯨꯝꯊꯅ ꯋꯥ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯗꯨꯗꯤ ꯏꯃꯥꯗ ꯍꯥꯏꯔꯣꯗꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯏꯃꯥ ꯆꯠꯂꯒꯦ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯀꯨꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯃꯆꯤꯟ ꯈꯔ ꯌꯥꯡꯕ ꯋꯥꯡꯂꯦꯝꯕꯗꯨ ꯃꯃꯥꯒꯤ ꯃꯐꯝꯗ ꯂꯩꯁꯅꯥ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯃꯔꯤꯛ ꯆꯨꯝꯅ ꯋꯥꯔꯤ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯦꯛ ꯍꯥꯏꯔꯝꯃꯤ ꯋꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯒ ꯂꯩꯃꯗꯨ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯏꯃꯥ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯋꯥꯁꯤ ꯃꯆꯥ ꯃꯆꯥ ꯍꯧꯗꯣꯛꯄ ꯍꯧꯔꯒꯦꯀꯣ ꯅꯣꯏꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯈꯔ ꯈꯔ ꯍꯧꯗꯣꯛꯄ ꯍꯧꯔꯣ ꯑꯁꯨꯝ ꯇꯧꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯗꯨꯅ ꯄꯥꯈꯪ ꯑꯅꯤꯗꯨꯁꯨ ꯊꯕꯛ ꯃꯐꯝꯔꯣꯝꯗ ꯆꯠꯈ꯭ꯔꯤ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯃꯗ ꯄꯥꯎ ꯆꯦꯟꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯂꯩꯁꯅꯥ ꯃꯉꯣꯟꯗ ꯅꯨꯄꯥꯗꯨꯅ ꯎꯅꯁꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ ꯃꯈꯣꯏ ꯑꯅꯤ ꯎꯅꯕꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯎꯅꯕ ꯑꯃ ꯑꯣꯏꯕꯅꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯃꯛ ꯂꯣꯏꯅ ꯐꯩ ꯃꯇꯝꯕꯨ ꯌꯥꯝꯅ ꯄꯥꯝꯃꯨꯅ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯂꯩꯁꯅꯥꯗꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯍꯦꯛ ꯂꯣꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯇꯥ ꯇꯝꯐꯥꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯝꯐꯥꯗꯨ ꯉꯁꯤꯗꯤ ꯂꯩꯁꯅꯥꯗꯨꯅ ꯅꯍꯥꯟꯈꯩꯒ ꯌꯥꯝꯅ ꯃꯥꯟꯅꯗꯅ ꯂꯥꯛꯄꯗꯨ ꯎꯔꯒ ꯑꯁꯨꯃꯛ ꯈꯪꯈ꯭ꯔꯦ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯁꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯀꯨꯏꯅ ꯁꯥꯡꯅ ꯇꯤꯟꯅꯕ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯂꯩꯁꯅꯥꯗꯨ ꯇꯝꯐꯥꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯔꯦꯟꯗꯣ ꯃꯥꯅ ꯎꯅꯁꯤ ꯍꯥꯏꯔꯛꯄ ꯑꯗꯣ ꯅꯪꯒ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤ ꯋꯥ ꯑꯔꯨꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯗꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯉꯁꯥꯏꯅ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯔꯛꯂꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯕꯅꯤ ꯃꯤ ꯎꯅꯗꯕ ꯀꯨꯏꯕꯗꯨꯒꯤ ꯁꯨꯝ ꯎꯅꯁꯤ ꯅꯪꯕꯨ ꯊꯣꯛꯂꯛꯅꯕ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯨꯅꯨ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯍꯥꯏꯗꯕꯅꯤ ꯃꯥꯗꯣ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯃꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨ ꯇꯝꯐꯥ ꯅꯪꯉꯣꯟꯗ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯌꯨ ꯍꯣꯔꯦꯟ ꯃꯥꯅ ꯁꯦꯜ ꯅꯨꯡ ꯍꯥꯏꯔꯛꯂꯕꯁꯨ ꯑꯩꯅ ꯄꯤꯈꯤꯒꯦꯕ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯇꯦꯡ ꯇꯧꯕ ꯌꯥꯏꯗꯅ ꯑꯩ ꯂꯣꯏꯅ ꯚꯥꯞ ꯇꯥꯏꯀꯣ ꯅꯪꯒꯤꯕꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯑꯋꯥꯠꯄ ꯑꯝꯇ ꯍꯦꯛ ꯂꯩꯍꯜꯂꯣꯏꯀꯣ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯅꯪꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯝꯂꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯦ ꯀꯩꯁꯨ ꯍꯦꯛ ꯇꯧꯔꯝꯗ꯭ꯔꯤ ꯅꯪꯉꯣꯟꯗ ꯄꯥꯎ ꯑꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯝꯃꯨꯔꯒꯦ ꯍꯥꯏꯗꯅ ꯇꯍꯥꯟ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯦ ꯑꯩꯒꯤꯁꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯈꯔ ꯆꯠꯂꯁꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇ ꯂꯣꯏꯅꯕ ꯇꯧꯔꯨꯈꯤꯒꯦꯕ ꯂꯩꯁꯅꯥꯗꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯡꯂꯦꯝꯕ ꯑꯗꯨꯅ ꯃꯇꯥꯎꯕ ꯌꯦꯡꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅ ꯑꯗꯨꯗ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪꯒꯤ ꯍꯥꯟꯅ ꯇꯧꯁꯦ ꯍꯥꯏꯗꯅ ꯑꯩꯅ ꯇꯠꯇꯅ ꯍꯥꯏꯕ ꯏꯃꯥꯗ
ꯑꯗꯨꯒꯤꯅꯤ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯔꯛꯏꯗꯣ ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯇꯧꯍꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤ ꯏꯃꯥꯗꯤ ꯏꯃꯥ ꯍꯥꯏꯗꯨ ꯃꯥꯗꯤ ꯃꯥꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯕꯅꯤ ꯑꯩꯒꯤꯗꯤ ꯅꯣꯏ ꯅꯠꯇꯅ ꯋꯥ ꯇꯥꯟꯅꯐꯝꯁꯨ ꯂꯩꯇꯦ ꯂꯩꯁꯅꯥꯁꯨ ꯌꯥꯝꯅ ꯋꯥꯖꯔꯤ ꯑꯗꯨꯅ ꯑꯩ ꯃꯥꯕꯨꯁꯨ ꯏꯅꯥꯛꯇ ꯊꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒꯦ ꯀꯥꯏꯗꯤ ꯀꯩꯅꯣꯗꯨꯁꯨ ꯌꯥꯝ ꯐꯩꯅ ꯅꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯔꯒꯗꯤ ꯅꯨꯡꯉꯥꯏꯕ ꯈꯪꯍꯧꯔꯣꯏ ꯌꯥꯝ ꯊꯨꯅ ꯅꯨꯡꯉꯥꯏꯅꯤ ꯑꯩ ꯈꯪꯉꯤ ꯏꯁꯣꯔꯅ ꯃꯥꯟꯅꯕ ꯁꯦꯝꯃꯦ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯦ ꯅꯣꯏꯒꯤꯗꯤ ꯅꯪꯁꯨ ꯑꯩꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯅꯇꯣꯝꯇ ꯄꯥꯈꯪ ꯑꯣꯏꯍꯧꯕ ꯇꯜꯂꯣꯏꯗ꯭ꯔꯣ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯅꯪꯒꯤꯁꯨ ꯂꯨꯍꯣꯡꯅꯕ ꯇꯧ ꯍꯣꯏ ꯅꯪꯒꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯈꯤꯁꯤ ꯑꯗꯨꯒ ꯇꯧꯔꯁꯤ ꯑꯩꯒꯤ ꯑꯃꯨꯛ ꯅꯠꯇ꯭ꯔꯗꯤ ꯐꯔꯛ ꯑꯃ ꯇꯥꯟꯅꯔꯛꯄ ꯌꯥꯏꯌꯦꯕ ꯃꯇꯥꯎ ꯑꯅꯤꯗꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯄꯨꯟꯅꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯃꯇꯝ ꯑꯗꯨꯅ ꯆꯠꯈꯤꯕꯗꯤ ꯈꯪꯍꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯂꯩꯁꯅꯥꯗꯨꯁꯨ ꯂꯥꯛꯂꯦ ꯋꯥꯔꯝꯕ ꯂꯣꯏꯅ ꯍꯦꯛ ꯀꯣꯛꯆꯩ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯒ ꯂꯩꯁꯅꯥꯗꯣ ꯂꯟꯊꯣꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯀꯣꯏ ꯀꯣꯏꯖꯗꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯑꯩꯅ ꯅꯪꯕꯨ ꯀꯨꯏꯅ ꯉꯥꯏꯍꯜꯂꯕ꯭ꯔꯣ ꯀꯩꯁꯨ ꯀꯨꯏꯕ ꯅꯠꯇꯦꯗ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯂꯧ ꯁ꯭ꯋꯥꯏꯗ ꯐꯝꯁꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯅꯤꯗꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯈꯔ ꯈꯖꯤꯛ ꯐꯖꯕ ꯃꯣꯠꯇꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯄꯨꯟꯅ ꯐꯝꯊꯩ ꯂꯟꯊꯣꯏꯕꯗꯨ ꯇꯞꯅ ꯋꯥ ꯍꯧꯗꯣꯛꯆꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯉꯁꯤ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯔꯛꯄꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯌꯨꯝꯗ ꯃꯤꯔꯣꯜ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯍꯣꯏ ꯑꯩ ꯈꯪꯉꯤ ꯅꯪ ꯁꯦꯜ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯌꯥꯅ ꯌꯥꯅꯕ ꯁꯤꯟꯗꯨꯅ ꯆꯠꯂꯁꯤ ꯌꯥꯝ ꯆꯥꯎꯗ꯭ꯔꯕꯁꯨ ꯏꯁꯣꯔꯒꯤ ꯁꯣꯏꯗꯕ ꯈꯔꯗꯣ ꯇꯧꯗꯨꯅ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯑꯃ ꯈꯪꯗꯦ ꯅꯨꯄꯥꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯨꯡꯁꯤꯕꯅ ꯍꯥꯏꯕꯗꯨꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯥꯏꯅ ꯋꯥꯈꯜ ꯑꯗꯨ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩ ꯀꯩ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯁꯦꯜꯒꯤ ꯑꯣꯏꯔꯒꯗꯤ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯅ ꯂꯣꯏꯅ ꯉꯝꯅꯕ ꯐꯅꯕ ꯇꯧꯒꯦ ꯑꯩꯒꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕ ꯏꯃꯥꯕꯨ ꯅꯪꯅ ꯁꯦꯟꯅꯕꯤꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯅ ꯍꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩ ꯂꯣꯏꯅ ꯐꯅꯕ ꯇꯧꯒꯦ ꯑꯩꯈꯣꯏꯅꯤ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯑꯃꯨꯛꯇ ꯅꯨꯡꯉꯥꯏꯅꯕ ꯇꯧꯁꯤ ꯋꯥ ꯑꯁꯤꯕꯨ ꯇꯥꯔꯒ ꯂꯩꯁꯅꯥꯗꯣ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯑꯃ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯗꯨꯃ ꯌꯥꯊꯣꯛꯂꯦ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯛꯂꯕ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯂꯣꯏꯅ ꯐꯅꯕ ꯇꯧꯅꯕ ꯁꯦꯝ ꯁꯥꯈꯤ ꯂꯟꯊꯣꯏꯕꯗꯣ ꯃꯍꯧꯁꯥ ꯀꯧꯕꯤ ꯏꯃꯥꯒꯤ ꯈꯣꯡꯆꯠꯅ ꯍꯧꯈꯤ ꯄꯨꯈꯤ ꯐꯖꯔꯕ ꯔꯤꯇꯨ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯅꯥꯎ ꯑꯣꯏꯅ ꯃꯔꯛ ꯑꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯄꯨꯕꯤꯔꯛꯇꯨꯅ ꯆꯠꯈꯤ ꯃꯇꯝ ꯃꯍꯥꯛꯇꯤ ꯀꯅꯥꯕꯨꯁꯨ ꯉꯥꯏꯗꯅ ꯋꯥꯗꯨꯅꯇ ꯂꯩꯕ ꯏꯃꯨꯡ ꯀꯌꯥꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅ ꯅꯥꯄꯜꯅ ꯋꯥꯡꯂꯕꯗ ꯅꯩꯃꯥꯏꯗ ꯇꯥꯔꯛꯄ ꯃꯆꯠꯅꯤ ꯇꯥꯏꯕꯪꯒꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯟꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯍꯣꯠꯅꯕ ꯀꯟꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯃꯄꯥ ꯌꯨꯉꯥꯎꯕꯗꯨ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯨꯕꯨ ꯎꯔꯒ ꯌꯥꯝꯅ ꯄꯦꯟꯖꯕ ꯑꯣꯏꯔꯝꯃꯤ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯄꯤꯁꯛ ꯑꯗꯨ ꯃꯌꯥꯗ ꯌꯦꯡꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯌꯨꯀꯣ ꯅꯣꯏ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯕ ꯎꯔꯒ ꯑꯩꯈꯣꯏ ꯑꯄꯦꯟꯕ ꯑꯣꯏ ꯅꯄꯥ ꯑꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯑꯣꯏꯗ꯭ꯔꯦ ꯌꯥꯝ ꯑꯣꯜꯂꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯩꯁꯅꯥꯗꯨ ꯃꯃꯥꯗ ꯌꯦꯡꯅ ꯏꯃꯥꯁꯨ ꯄꯥꯕꯒ ꯈꯠꯅ ꯆꯩꯅꯗꯅ ꯂꯩꯌꯨꯀꯣ ꯏꯃꯥ ꯑꯩ ꯅꯣꯏꯅꯤ ꯈꯠꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯄꯥꯈꯠꯂꯤ ꯈꯠꯅꯗꯦ ꯏꯄꯥ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯤꯀꯣ ꯕꯦꯝꯃ ꯅꯃꯥꯒꯤ ꯃꯇꯦꯡ ꯌꯥꯝ ꯇꯧꯔꯦ ꯄꯥꯕꯅ ꯃꯄꯥ ꯑꯗꯨꯅ ꯌꯥꯝ ꯊꯥꯖꯗꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯃꯅꯤ ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯩꯁꯅꯥꯗꯣ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯖꯔꯕꯤ ꯂꯩꯁꯅꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯅꯨꯄꯤꯒꯤꯗꯤ ꯅꯨꯄꯥ ꯐꯕ ꯑꯃ ꯐꯪꯕ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯖꯩ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ